German Road National Highway ongadaba leite Principal Secretary na lusingduna phatraba lambi singyeng singkhre Imphal manung amadi masigi akoibada satliba lambel singi phibam Governor Administration gi Principal Secretary Works AK Sinha IAS na lusingba Chief Engineer PWD Additional Chief Engineer mari makha thaba staff sing tuan ba work agency company singi mihut sing yauna ngasing singkhre khongchad aduri yawkiba Chief Engineer na German natragana Tiger Road National Highway ki thakta ongkhatpegi leite haina phongdokri Imphal manung amadi masigi akoibada satliba lambel sing sembidri kongkuna pik thalle have wakat miyam lakpadi ngasi Principal Secretary Works AK Sinhana lusingba tim aduna satlaga lambel singi hauju oiriba sapchaba phibam yingsinkhibani yingsilaba matung Public Works Department gi Chief Engineer gi office kada permission go unabara Principal Secretary Works AK Sinhana ayamba lambel sing leiramba menba lusilakpi nong tadraba matamda Kailas thaduna simjilagani haba wapams tamlaki Principal Secretary Works AK Sinhana Imphal Airport lambel Imphal koirengai lambel amadi Imphal Kansipur lambel gi lelong phawa yauna Imphal manung amadi masigi akoibada leiba ayamba lambel sing kongkut leitri haina phongdoraki Imphal manung amadi masigi akoibada leiba lambel ayamba lupa crore lising ahunga satruk rom sangna pakhakadaba project leiri amati receipt payment da yauri haina palladuna AK Sinhana hai project asigi makhar lambi gi nakal animakta drone yaw kilometer sawaga nifu gi lambel semani project asi sahi ahungi ni adamadi project asi lorakpada lambi sing drain yawba afaba lambel sing oiragani haibigi thajaba Principal Secretary na phongdokhi project asigi makhar contractor sing thabak suba haure amadi mobilization thabak taptharambadu haujik thabak mapung phana haure haina palladu Duran Kapka Sanana project asigi makhar Sekon area Govindaji Temple area Stadium Road Dinku Road amasung kaila thaba khloinana stadium manungi lambel sing semjinba loiri haiken su pausna makhatana su phongdorakli Letpao no Kuki natabasing hanna yengbidre Tenopal Assembly constituency da Letpao haokip na MLA hek oikhibadagi ACS da khundadun lairiba Kuki furup natabasing da hanna yengbidre haina Marine Welfare Committee na thadorakpa chirola mana phongdorakli chirola sinahai Tenopal ACS maitai naga amadi Kuki yawn tuan furup sing na khundaba phamni hairibi ACS da Letpao haokip hek MLA oikhibadagi Kuki nataba atopa furup sing da ngasi phawba hanna yengladri amadi karigumba lainga ki sako thorang amada tawbidana thamli ACS gi manungda lairiba maru oina maring furup na khundaba mafam sing da Letpao na MLA hek oikhibadagi ngasi phawba karigumba makalgi sako thorang gi thaba amata paikhalakba leitri haina akan mamaral siraduna mahakna satharagriba thawng sima yamna lebak thibani miyam ki mihut oiraga miyambu manaba miyeng di yengba ngamdaba simak yamna lebak thibani haiba wapam thamlakpi Tenopal district ki DC na Tenopal laitabadagi tuan kudong sadaba kaya mayuknari haina MLA Letpao na Manipur ki governor thamkiba wapam adu yamna lebak thibani haina sirolasina phongdorakli Letpao na thangjilakliba khongthang duda governor na munna khalaga thabak tawbiyu ACS Kuki khakta khundaba AC amanati tuan furup singna khundaba AC ni haiba wapam sirol phongdorakli shol sinai Manipur khumja English ngani ga kungo humdoigi May 3 digi hauduna thulakliba hingsa yawba irang asida Kuki yawduna maite amadi tuan furup ki district level officer sing amadi line department ki mihut singna miyam gi thabak thoram sing pangtoktuna lakli Kuki nataba DLO amadi line department ki mihut singna game office hangdoktuna topom tokpa thabak thoram sing pangtoktuna lakli haiba wapam thamnaduna office ki building yawna leiriba infrastructure singi phibam phatabadagi singnaba kya thengnaduna lakibani amasum staff quarter marang kaina leitaba ising leitabadagi khudong sadaba sing marakta singnaba magaloinana thabak tokduna laklibani haiki maitai natana DLO singna Tenopal Mori amadi atopa block office singda thabak tawduna miyam gidama lengana paikhatliba tuan thabak thoram sing pangthoktuna laklibani haiba wapam Manipur Welfare Committee gi sirolasina makhatarakli MLA Letpao na thamlakliba wapam adu khara khaji khandaduna thabak tawbiyo amadi ACS da leiba Kuki nataba atopa furup singi mohut sinduna thamliba wapam sing asi lumna lawduna khannabiyu haiba wapam sirolasina phongdorakli Panmayabri Tenopal district DC district headquarter da
famdre amadi magna mathau ningthina tawdabadagi district asigi toan mathabak thoramsing thinthali haina MLA Letpao haokipna Manipur gi governor Ajay Kumar Balada aib sirol pidno khankhibani lairiba DC asi Tengnopal district headquarter da phammalu amadi karigumba DC na district headquarter da phambangam loidaba oirabadi phambangamba matik saba mi amabu nauna DC oina hapiyu haina governor da pisin kiba sirol duda MLA Letpao haokipna taksin kibani Mored Myanmar masa sing lairik tamli kaithil di mapung phaba ngamdri irang nanglaba Manipur gi ngamkhai sahar ama oiriba Mored lan chathriba Myanmar gi angang sing lairik tambi gi thabuk chathari Mored leiba primary school khara da sahi sigi January thadi gi Myanmar masa sing mingsan ba hore hari Border Trade and Chamber of Commerce loinana Tamil Sangam anina salaiba school sing Myanmar masa sing sida lemna lairik tambi gi thabuk chathari bani organization ani asina kumsa English sing amaga samapan ga maudra ka tareta The All Community Welfare School haina mingthon ba mahiroi sing lemna mahi tamhangadaba school ahum likhathi school ahum adugi manungda ani hausik mahi tambiri adumainamak Shantinagar da leiba school asidi maitai singna ayamba tamba school loibana irang asida ayamba lanjena khibadigi mahiroi leiteduna thonglon khre more 1 number 6 da leibi school adugi headmaster Letpao haokipna hai kumza English singaniga kunga mari Myanmar masa mahiroi taraming san khedu bungam khigi nakalani makta oiriba sathiba phibamna mapung phan school ka ki den su pausna makhatana phungtokli BJP Manipur gi MLA singna lengak semba pamlabu so center gi BJP leader na di pamdri Manipur da housing lariba president rule gi lenga solution du miyam gi mihuna semba popular government ama BJP Manipur gi MLA singna thamba pamlabu so center da lariba BJP gi leader singna di popular government ama thamba pamdabagi mami ama sound taraki matam kya gi mamang gi BJP gi MLA singna popular government ama thamna ba honarabasu madugi kanaba thoidong uba phangdri Delhi da kyarak salabasu madugi mahi ngasi phauba miyam uba phangdri BJP gi MLA singna popular government ama thamna ba honariba su na pakta na duna magi misang khaidok na duna lengak paina hona bagi mami saung tarakli masigi kudong saba lauduna center na khangsin na duna tuminna laisin khibegi maram moiri sei sigi February 13 gi hawgada 12 suba Manipur Legislative Assembly gi mifamda opposition party odiba Congress party na matam du gi minister Nongthomam Beren gi mathakta no confidence motion pukhana ba thorang torakhiba duna gari guma mai paklam labadi Nongthomam Beren na maithi khrabasu anoba leader amagi makhada popular government ma dumak leramba yabani masigi mathakta kari gumba hairiba session adu da no confidence motion sa tharakpa matamda opposition gi lariba MLA manga adugi mathakta ahenba N Biren gi mayokta vote phanglam labadi Manipur N Biren minister gi pham thadokpa natragana thadokta adudagi hena leiba asida BJP party gi mathakta tagadaba athiba mami adu ubadagi sentana tangai padana N Biren minister phamdagi namduna resign to honduna Manipur president rule thamjilakibani haina su rajniti kanglon bu kupna nainariba political analysis kya na phungdokhibasu lekre hause ugzumaki oinadi popular government me laglabasu Manipur crisis solution bu ngambagi pangal udawa amadi Susampur da satuna Kuki singga wari sanaba ngamba leader amata BJP center leader singda ubu ngamdri lengak semjuluraba matung crisis asi amuke hena saukthoraptu nauna amuk president rule thamjilangna bigi maram oirakani masina BJP gi mingset hena thirakani haibse center gi leader singna khangi English singaniga kunga tareta pangthokadoriba election da sound akaiba lakadabana hauzik miyamna thina ngangnarabasu popular government gi mahutta president rule sangdoktuna thamba hena phai haibisi center gi leader singna khanbegi mami tari ensu paus da makhatana phongdorakli adu tentana sumna miyamna thamjagi hauzik oina di miyam paus matanga solution jarage mas makhata bano bamte miyam punanga minasi